Arambai News Guwahati da Maitelon gi pau tabri sing bu han handu makta da chingangbam Sujitra ni na khurumjari hojinga sigi samlapa mariba pau sing lobirase Assam gi mahima singi lamda anoba awonba ama purakladuna ngasi CM Himanta Biswa Sarma na Board of Secondary Education Assam Seva amadi Assam Higher Secondary Education Council AHSEC animak mathang chahi habadi Englishingani kunithoi dagi amatoina punsilagani lauthokre Elementary Education amadi Secondary Education Department singi thabak thoramgi matangda review tawraduna wafamasi CM na lauthokibane loinana state asida lariba high school namak higher secondary school da onthoknabagi warepsu mahakna lauthokhi Maragasida Education Minister Dr. Anos Beguna Paugi Mipama Kauraduna Awang Nongpoki Oiba Educational Sanmilan Ama Yamna Thunamak Pangthoklagani Union Minister Dharmendra Pradhan su saruk yagadoriba Mipam Asida Anoba Education Policy gi matangda punna khanagani hairi CM Himanta Biswa Sarma na handakta sahid oikraba rifleman Suman Swargyari da ikai khumnaba utnanabagi damak mahaki pokpham Assam gi Baksa district ki Thaikara kusi Kanhaibari da chatkre Haukiba November 13 Manipur gi Chochanpur da lalhobasing na landarakpadagi sahid oikraba Suman Swargyari gi imungda lupa lakh 50 gi check mana CM na khusinakhi Khongchela si loisilakpada pawmising da wangang laduna alpha gi matang da su CM na wafam kayamuk phongdorakhi Alfana ceasefire sangdok halakpasi lalolub asigi hanagi phireptagi yamnamak chawna ahongba ama lakpagi khudamne masina santi gi khongjangda yamnamak chawna mateng pangani haibagi achetpa thajaba phongdorakhi Handakta Alpha Changkhiba kickboxer Sabita Setri gi imungi miyoi singna nupimacha sibu yumda halaknaba haijarakre Sabita gi manaw nupina mitlu piranga loinana mahak hauzik kadaida leiriba ikhoi khangde iche amuk hanbiraklo nanawna haijari haina phongdorakle ningsingba yai national thaki machin tungkhalakli bi kickboxer Sabita na mahaki loinaba aniga loinana alpha changbagi photo viral oirakhibadagi Assam da achoba sensation ama oirakhi Assam gi Dhemaji district ta kapna launariba Sabita gi imungi miyoi singna yamnamak haurangna Sabita na halakpa ngairi amadi makpu yumda halaknaba kanna hanjin haijarakli Hariba phibama simak handak alpha da changminakhiba atopa national thaki kickboxer Nayanmani Chetiagi imungdasu uba phangli mahak mayumakai palabini kickboxing tournament kidamakta chatlibani hairamlaga halaktabane asumna mahakna halaktaba sida imungasi pungak ngakle panbayai Nayanmani Chetiagi mapuroiba Assam police ta thabak tawribane makogi chahi manga khakta suriba machanupa amasu laire Handakta kickboxer ani asi yauna nupi manga alpha da changki atopa lemhoriba sing aduna Sarmistha Saikia Assam gi Lakhimpur district tagi amana Majuli tagi aduga atopa amana Morigao tagi ne PPCM office Wahingbam Laikai da Leibana Lisang Sitna Chatharak Poina Handaksu Lakadoriba December 12 Marfunithoi Suba Nupilal Ningsing Numit Observation Committee Ama Sembaga Loinana Convener Oina Lorembam Nganbi President in charge Amkilna Subcommittee Kharasu Khankre Advisor da Mathang Sitna Ima Purnimasi Leima President Situa Ima Lairik Leima President Khandakni Ima Mem Chaubi President Poirei Leimarol Ima Ramani President Nupi Samas Yauri Thabak Thoram Singh asi mai paknanaba hotnabada sel amadi gari na chingba mateng pibirakpada Manipur da leibiriba miyamna mateng pangbiu so hairakle Ngasi nungthil Manipuri site gi lamda aibi amoina chawna phida phangnabi akoizam ongbi yengkhom Indira Devi ne iba maki ahum suba wari machagi lairik Won't I Marry Original Manipuri da Luhonglaroi haiba English version Lairik ama The Sea Webs Manipur Head Office Thobal gi banner makhada masagi sangai Thobal awang lekai da phongkre Lairik phongbugi thoromasida thoiba mithungoina Retired Wing Commander AK Deven thoromapu oina Salam Tomba akhanaba mithungoina Moirangthem Rajendra amadi translator NB Konjengbana daisa famki haina lubasigi Joint Secretary Kangabam Sadanandana khangalakli Manipur lenga ki CM da high C haiba scheme asina lebak miyam na kadai fawwa kanaba phanglabage haibadu khanghanba ngamtre maramaduna Manipur miyam gi aningba madi khudong charaba sing adu khangnanaba Manipur Pradesh Congress Committee na sarkar taribra haiba digital platform ama INC YouTube channel amangasi hangdokle haina
AICC की मणिपुर इंचार्ज भक्त चरण दास ना कांग्रेस भवन की रिसांकेसिंग सेंटर दा पांगथोकिबा पाव की मिफम अमदा ngasi फोंदोखरे यामनमक पुकनिंग नुंसिनिंगाय ओइबा पाव अमोइना मणिपुर की फुटबॉल टीम की कैप्टन तरानी थोइरक अमदी इंडिया की कैप्टन ओइना तरेटलक पुन्ना फुटबॉल कैप्टन तरामापन लक ओइरबा फावबदा लेंगाकना मतिक चाबा रेगुलर पोस्ट अमतंग पीबीयू याखिदे मणिपुर पुलिस की होम गार्ड ओइना सानबगी लांदा मतम सांगना वारकपगी महई ओइना ngasiदी इंस्पेक्टर की पोस्ट फावबदी पीबीरे हाइना लेबागसिगी लेमजनिंगाय ओइरबा सिविलियन अवार्ड पद्मश्री फंख्रबी ओइनाम बेमबेमना यामनमक निंगमदना ngasi फोंदोरखरे वाफम असि पिसुम ओइनाम लेकाई इरेम कम्युनिटी दा पांगथोकिबा अवार्ड असिबु ओकपगी थौरमदा बेमबेमना फोंदोखिबने ngasi Manipur Hill Journalist Union की प्रेसिडेंट पीटर अदानी न लुचिंगबा मिहुत खुदपु अमगा CMN बिरेन ग उनदना वारी सानाखरे यूनियन असि की नौना खलबा थौबुबा तरुक का लोइदना उनखिबदुदा यूनियन असि की माइकैदगी चीफ मिनिस्टर की मफमदा सेनापति अमदी उखरुल डिस्ट्रिक्ट ता प्रेस क्लब अममम लेहनबा लोइदना एडवर्टाइजमेंट हापगी पिथोक्तना लेरिबा बिल सिंग अथुबा मतमदा पिथोकपिनबा वकत कया थमखि कोविड मरम ओइदुना लेखिद्रबा मियोय सिंगी इमुंगदा एक्स ग्रेसिया की मतेंग ओइना लुपा लिसिंग यांखै पीनबा सुप्रीम कोर्ट की ऑर्डर थबक ओइना पाइखत्तबगी दमक मरम पिरकनबा मणिपुर लेंगाकता मणिपुर हाई कोर्ट ना नोटिस पिरखरे फनबा याय सुप्रीम कोर्ट ना गाइडलाइन इशू तौखिबा अमदी डायरेक्शन पिरखिबगी मतुगिना मणिपुर लेंगाकना एक्शन अमत्ता लौखत्तबगा लोइदना सेल्फम असि हौजिक फावबा पिथोक्तना लेइरी इलेक्ट्रॉनिक की अरेम अखाक सिंगदगी आइकॉनिक कैरेक्टर आयरन मैन सेमदुना सोशल मीडिया दा यामनमक कन्ना ngangnakhiba मणिपुर की पाखंग मचा निंगोम्बम प्रेम अंगोंगी टैलेंट उबदा पेलदुना बिजनेसमैन टाइकून आनंद महिंद्रना हौकिबा अक्टोबर थादा नुपा मचासिगी मंगलान मंगफाव हन्नबा मतेंग पांगबत नतना महाकी कंपनीना नुपा मचा अमसोंग महाकी मनाउसिंगी मही तंबगी सेल्फम नमक पुथोखनी हाइकी हाइखिबा वाफम असिमक ngakladuna mahakna pamjaba engineering education makha chathanabagi mateng pangboina prem angom Hyderabad ta leiba Mahindra University da thunglare haina Anand Mahindra na tweet tawrakre अतोपा पोस्ट अमदना महिंद्रा एंड महिंद्रा ग्रुप की चेयरमैन की मफमदा थागतपा फोंदोकलदुना यूनिवर्सिटी असिदा मैकेनिकल इंजीनियरिंग तमननबगे स्पॉन्सरशिप फंगले हाइरखिबगा लोइनना महाकिदमक अखनबा सीट अमा थौरांग तौबिबगिदमक एयरलाइन कंपनी इंडिगो की मफमदसु प्रेमना थागतपा फोंदोरक्ले हंदकता मुंबईदा असम की मिनिस्टर MLA सिंह ट्रेनिंग प्रोग्राम अदुगी लोइसलकपदा डॉक्टर रणबीर सिंह लाइश्रम वर्ल्ड NRI एसोसिएशन इंडिया की महामंत्रीना पार्टी की लीडर सिंह उनदुना मरोइना नॉर्थ ईस्ट NRI की मतांगदा लोइनना कल्चर अमदी साना खुनबगी मतांगदसु वारी सानाखी हाइरक्ले मद्रास हाई कोर्ट की चीफ जस्टिस संजीव बैनर्जी मेघालय हाई कोर्ट की चीफ जस्टिस की चार्ज लौननबगी ngasi चेन्नई की दमक खोंसानख्रे पनबयाई मद्रास हाई कोर्ट की लीगल फेटर्निटी ना चीफ जस्टिस असिबु मेघालय हाई कोर्ट ट्रांसफर तौबगी मायोक्ता प्रोटेस्ट तौदुना लेरिबने लॉयर सिंह की वकत मतुगिना चीफ जस्टिस बैनर्जी ना मद्रास हाई कोर्ट की चीफ जस्टिस ओइना थौ पुरीबासी चाही असिगी हौखिबा जनवरी था खक्तदगिने था तरा खक्तंग मद्रास हाई कोर्ट लेरगा ट्रांसफर तौबसी चुमदे यलक्ली मेघालय असेंबली की स्पीकर मेदवा लिंगदोना खासी अमदी गारो लोन अनी असी संविधान की निपान सुब शेड्यूल चलहनबा अमुक हन्ना दाबी तौरखिबगा लोइदना वफम असी यामना थुनमक सेंटर गा तानरगनी हाइख्रे खासी अमदी गारो लोन सिंह सखंग बिननबगी डिमांड तौरक्लिबसी अनौबा नत्ते चाही क्या सुरक्लबनी हाइनसु महाकना पनखी पनबयाई मेघालय असेंबली ना इंग्लिसिंग तरानी पांदा रिजोल्यूशन अमा पास तौरदुना खासी अमदी गारो लोन अनी असी निपान सुब शेड्यूल दा चलहनबा सेंटर दा तक्सिनबा हौखिबने नागालैंड की अकुमजुंग पोंगेना इंग्लिसिंग अनी कुनिथोई की ओइना इंडियन रोड स्कॉलर ओइना अहानबा मियोय ओइख्रे लेमजनिंगाई ओइरबा ऑक्सफोर्ड यूनिवर्सिटी दा स्कॉलर्स की खुथांगदा सुमना स्कॉलरशिप पीदुना महई तमननबगी इंडियादगी महिरोई मंगा खलखिबगी मनुंगदा पोंगेन सु यावरखी पोंगेन दिल्ली की सेंट स्टीफेंस कॉलेज दा फिलोसॉफी फाइनल ईयर की महिरोइने लोइनना नागालैंड की अहानबा इंडियन रोड स्कॉलर ओइरी रोड स्कॉलर की दमक खलखिबा अतोप्पा महिरोइसिंग अदुदे महाराष्ट्र दगी डॉक्टर वारोत
Puntambekar, Hyderabad-dagi Dr. Aishwarya Veduna, Delhi-dagi Ritika Mukherjee, amasung West Bengal-dagi Edriza Ghosni. Tripurada thokiba kangluki hingsagi matangda pau sandokpagidamak unlawful activities prevention AK Charles Mayok Nariba journalist Syam Mira Singh amadi lawyer anigi mayokta nampu action amata lokhatanaba ngasi Supreme Court na Tripura Police ta notice pikre. Panbayai state asida kangluki rang hengat hanabagi pandamda semjin sajinba news sandokpagidamak social media accounts chama supna ani Tripura Police na book tawkhibane. India lengakna Bangladesh, Myanmar, Nepal amadi Iran da COVID vaccine export tawba amuk haukre. Panbayai income wangdaba lebaksingda Inglisingani kunmathoigi January da Serum Institute of India na puthokpa Covishield ki dose kaya thadokpa haukrabani. Adubu India da COVID ki second wave kiningai oiba fibam oirakhibadagi haukiba March thadagi leptuna leirakhibani. Lagliba irai numita pangthokadoriba Guru Nanaki mapo kumo numit ka mari linana kendra lengakna tha kun hena thingduna leirakraba India amadi Pakistan gi ngamkhaida leiriba Kartarpur corridor hangdokre. Sikh singi senglaba mafam ama oiriba corridor asi Sikh community gi yenglaga hangdokhibane. Corridor asi hangdokhibada Punjab ki hanagi CM Captain Amrinder Singh loinana Sikh community gi miyoi kyanaso Prime Minister Narendra Modi amadi Home Minister Amit Sahabu thagatpa fongdorakle. Lebagasi Konung Sahar Delhi gi oina Air Quality Management Commission na directive issue torokhibagi matungina Delhi amadi Delhi ga yumlo naba sahar singda leriba educational institution namak matam kaktana thingjinkre. Lagliba November 18 fauba government office sing mayum dagi thabak sunabasu makhatana haire. Private office sing su gari na thokhanba pollution hantahanabagi damak mayum dagi thabak sunanabagi wafam thamlakli. Asumna India da ahan boina Delhi da climate lockdown thamkre. Asumna Delhi da pollution na maram oiduna nungshit mosilak padagi school college amadi library na chingbap namak thingzin krabane. Pollution gi phibam phatriba fawba lengak na chekshin thorang sing makha tana lokhat kigani haire. Andhra Pradesh, Jharkhand, Maharashtra amasung Orissa gi district Nifumari gi khungang lising taret henbada 4G mobile service pibagi ayaba Union Cabinet na pikre. Union Minister Anurag Thakur na left wing extremist area sing asida pigadoriba mobile tower connectivity gi project asi lupa crore lising tarukka chamri humpu tarukini haire. Project asi inglisingani kulhumdoi gi November kulhumdoi da loishingani su haire. Haukiba pung kunmari asida India da COVID ki anuba positive case lising taraga chani phangki chahum supna amana COVID na maram oiduna laikide. Panbayai Jammu da COVID case hengalakpadagi ngasidagi numidang curfew thamkre. Amadi Myanmar Army gi wangangloi house arrest lairi wangangloi house arrest lairi bi Democratic Luching bi Aung San Suu Kyi bu yamnamak ningthijana thambiri haina media da phongdoraki adubu Suu Kyi gi lawyer singnadi military junta na makhoi bu Suu Kyi case ki matang da public ta wangangbagi athingba thamli hairakre. Myanmar gi luchingba Aung San Suu Kyi ga loinana Myanmar gi phamlok thokraba president amadi konung sahar gi mayor yauna miyoi 13 ki mathakta military lengakna mikhal lanna tawba amadi ain yaudaba thong kayagi maral sirakre. Ngasi khoi na di Arambai News Guwahati da maitelon gi pau sandok jaba matang installation jaba ga loinana tabiri basing bom kaso hanna khurumjari.